Sangai Festival 2022 की ngasi taruk ni chanba numita Moirang Khunauda Gangte Tribe Bangladesh Odisha China Roll Temple amadi Progressive Artist Laboratory gi tongan ba thoram utkadauri Hapta Kangjebungda Ragailong Cultural Songs and Dramatic Union Government Dance College amadi Kanglai Saisaklon Sindam Sangi Isai Jagoi gi oiba thoram utkani Botana Mau Hills Cherry Nachom Meghalaya Assam Mizoram amadi tongan be state ki thoram tongan ba tribe ki traditional fashion show amadi Japan Manipur amadi Mau gi drummer singna punba thoram sing utkani Ibudau Marjing Hangangda Inunganbi Manipuri Dance Academy Jeme Tribe Manipur Cultural Ashram Dol Dolok Cholom Kanglai Park Thangta Cultural Association amadi Saisakol thoram sing utkani Mauda Thangta Warrior Performance amadi Mau Traditional Warrior Act na chingba sing utkani Internet amadi technology chawkhalakpana maram oiraga post office na piriba kanabasing asigi mami samlakpagum tauri miyamna post office hairaga chithi thaba oina khakta makhan base aran bani post office na lainga ki thabak tawdeba miyoi singi damak insurance yaubagi kanaba pibata natana chahi manga gi manung da leiba angang singi Aadhaar card ka padasu achaupa thaudang lauri Postal Department na piriba kanabasing asi office ta lakpiraga maru oiba sing khangdoktuna khudong chaba sing lobiyu haina Department of Post India gi employee L Samson na IS News ta akhanana phongdorakli Post office haraga akogi si thabadang oina ade si thabadang oina khalle bako fajaraba akogi national saving scheme jingja akoi tasu adugi opportunity ju lei aduga akogi life insurance kum bako adugi so akoi da fajaraba opportunity fange hai tare government gi thabak tawdabasina akogi rural postal life insurance kawe bako sai time pan dagina yankhai manga bo ki manung da leiba singna adum yawbi ba yare government gi service tawbasina akogi postal life insurance sijo adum sai time pan dagina yankhai manga bo leiba mina adum yawbi be Aadhaar card phaje akogi kaino da postal da di enrollment lana ko angang sa sei manga boki kano tawuna sei manga boki manung da leibse sigi da kape ko angang je pham draga su akoi gi phajana phamba ngam da bijing ji hipa bu rasu lelaga phajana photo ji kapi redna adu daga magi akoi Aadhaar enroll tawbogi form je phajana men biraga fill up tawbiraga ko my gazetted officer gi soi je si tawbira matung da adu daga adugi document duna dum kapi kapsabe moi je advertisement go madi kaina tawjadre ko awareness khara di so le hai tare post office ki je aduga akoi gi sala hiji national saving akoi small saving directorate ka hoiga je tie up tawraga ko pham jaga salaga hojik se awareness scheme gumba pangthok sari ai Sangai Festival 2022 gi ngasi taruk ni chanba numit ki thoram singi manungda Palace Compound da laiba MSFDS ta nungtilpung ani taba matamda Haubam Pavan Kumar na direction piba Nine Hills One Valley nungtilpung ahum gamin kunmunga taba matamda Devendra Thiam na direction piba ayek pasingi pukai nungtilpung mari gamin manga taba matamda Bobby Wahengom na direction piba apaiba laichil numidang pung taru kamini nifu manga taba matamda Gyanan na direction piba hiainu utkadauri Hau kibapung kun marida India da nauna miyoi chahum marfunipan COVID positive oire laikhidaba migi masing na ahumni fagalakpagi changcha da marfutara nipan ga 10 nipan sino oiri apun confirm case na koti mari lak ni futaru lising humdra ma toi chanitara ma panyokre active case na lising manga chahum marfutara manga da antharakle laina sina maram oiraga laikhidaba migi masing na Lak manga lising kuntra chatruk sutna nipani laina asidagi naba faduna discharge tawkiba migi masingna koti mari lak nifuma toi lising kuntra manga chani tara tarukni laina asidagi ngakthokna ba vaccine kapthokiba pun migi masingna koti chani tara ma panlak marfutara henkre Malem gi oina covid laichana khwaidi na sokala bale bak singi manungda USA na ahan ba India na nishwa madi France na omshubada lairi awang nongpok state ki oina Assam na ahan ba Mizoram na nishwa madi Manipur na omshubada lairi